Wariji Impacta. Brinda Raniga Oja Konganga kaina kibe numitagi chahi kaya unakidrabane. Brinda gi koiraunaba misna anidagi sintharakpa piranglakta momon tongna ojabu luhonglabra haikiba waising asina khoiraba pisumda liri thonglaga kaplakpa apam nungsiten jaina paraba thamoi layumda palarabada kayagi matik maisa khangkiba samaj gi minok misa keduna maithiraba punsibu tungoinana thamlamlaba mapokne. Brindana magi lairik oirak phamkagi manungda ningba kaina kaptuna lehawa mikupto ngasi phawba kawba ngamdana mathang oja kokngangna ningsinglei. Matamdo aina college tamlingaidani numit khudingi oja amoina numidang wairam Brinda Rani bu lairik takpiki. Brinda gi mamanasu aibu yamna luna tawki. Kari gumbada aikhoi ani wari watai sanaba taraga thawai tana nokjai. Brinda class 12 tamli aina khanki. Brinda ina kaira khunba engineer saheb Gokul Chandra gi imungda tomthin sachabi kethok mokthokna yokchabi ne. Masakta matawda changkhonbi nungsi lekhol leibi naujaribi mathot karak libi satrini. Atuga aina arapa khungangdagi Imphalda ina kuppa kamacha amada leiraga college tambane. Angang khara lairik laisu takpiraga madudagi phanglakpa sel khara aduna bhara pinai college tambada mateng oinai. Asumna yamna wana mahi masing tamba loiraduna ima ipagi leifam khungangda amuk hanna lakhi. Matam kharadi ahal lamangi mateng pangduna lau siguba yaurame. Khungangi siklaba labuk lamhang akoibagi drisa thadok lamlaga sehargi nil khongba marakta matam khara mai masing tamduna leirurabasu poknapam khoiri tafam khungangbu kaidongida sukawbu ngamde. Singya tamyagi liri humba malangda asengba nuksita sor honjaba phangjaki. Khungangi chatnabi amaga sakang maikhangnaba mateng pangnaduna hingminnaba punsido kalaksai. Ima ipagi mateng pangbada leikaigi mi singna kayada thagatkhiba. Marakta khulgi imanaba singa punna thabak suminnaba harau tayamjaba kayada nungaijaba. Charangnaba sahargi angang singa achikpa khungangi angang singa khetnaba wakhal kharadi uba phange. Maraibak ningba maramdambu nungsi chanana hingminnaba haiba pidamdo sahargi angang singna khanthaba ngamde. Khetnaba wakhal londa khungangi angang singbu hanthana yengba mityengda lawai macha hek tahalle. Sahardagi mahimasing tamba loiraba matungda mama mapagi aningba apamba matungina mayum makai panduna yumling khulingbado pamnarame. Matam aduda lawai Imphal khetnabagi wakhalna leikhom leinang marakta punsilen bado yamna hangoinarame. Aduna saharda leiba nupi macha singna lawai dagi karakpa nupa macha pakhang macha singbu khoidanaramde. Matam khara ojagi sanphamda leirurabasu Brinda Raniga aiga leinaba maridi lawai Imphal khetnabagumna khetnarame. Matam aduda ahal laman masen yanaduna luhong kai hongba tarabasu hanthana yenglakadaba miyengda Brinda Rani dagi lapna mapok asimagi unadanaba arapa maphamda leiningane. Adubu madumakti Brindana aingonda yenglakadaba miyeng mande khanna punsigi torban wangmada lepnakibane. Mahaka aihaka sahigi matangdadi yumkai panbagi chapcharaba matangdi nate. Ima ipana pamba aningbadi macha mamau thiba haibasine. Sahi matang henkrabadi yumba lambida pakhang sari nupi thiba khangdaba sibada chuk chaba tabane. Kari gumbada wasakke khanbasu yaukrabane. Punchi chupa luhonglaroi aduga ima leibaki damakta thawai khubakta haptuna igi balidan katpa phawba pamlambane. Miyoi mapokta miyoi bagi seba miyoi ba ikhoina tawdrabadi kanana miyoi ba singi seba tawgani. Chahi kharagi matungdadi Imphal sargi anakpa Uripokta leiba Jasmani Babugi machanupa Dr. Suresh Brinda Raniga haina singnaduna luhongkhre haiba paw ama taki. Matam aduda aina khanki.
मसीसु पुंसीगी चांगिंग मखल अमने नुंसीबा काइनबना नुंसीबगी पंथुंग पंखै अरोइबरा मपोक लांगोन खुदिंगदा नुंसीबगी लंगलादी तत्प लेते काइनदे हाइनै अवा नुंगाई अनिगी मरक्ता अइबु पोकपा इपासु लेखिद्रे युम मदुदा इतोमता नतना इमा अमदी इचल अनिगा लोइनना इमुंगी भार पुमनमक अइना पुबा ताखि यामना कन्ना होटनरगा स्कूलगी ओजा अमदी ओइजरे पैसा फंगबा थबक मचा अमा फंगबदा पुंसीसे हिंगबदी गमलनी खलुबदा हराउ तुजुंगबा पोखि अइना पामलंबगा सिनफम असिगा यामना चानबा हाइबदो हेक थोखि ओजा अमा ओइना स्कूलगी अंगांगसिंगदा पौता कयागा लोइनना थौना लिंजेन हापतुना तुंगी युम्बिरेल ओइरकदौरिबा मतिक चारबा महैरोइसिंगबु मणिपुरगी अमदी भारत की लानमिसिंगदा मकोक ओइहनबा अदुगा मरैबाकी अमदी मजातिबु ngaksenba ngamba asina chingba kaya aina tambirame aigumba pokpadagi pithorakpa gun yaudraba misakayana akhuba yungi kachunda phamna pak chawraba prithibigi oiba wakhal kokthong na duna bhapki dalan sagatnaba kayane adubu mamaida hingnabagi lanphamda maithiduna thongna pumnamak lekhata na mangnakhi saraba nuksana prithi leimai mai hauna sari अदुबु सिंगना कोइना पंचाबा खौपुम तंपाक थोइदोकना सादे का हेना इंगदे अयिंग असा खलमानना लेबा अपिकपा मणिपुर मचा अमगुंबने नोंगपोकतगी नोंगचुप पांगना थेकना खोइना चेलिबा तुरेलना इंगना तपना मोंग हादना चेंथरी खौपुम तंपाकी चिंगिया फाउना चलिबा लंबीगी नाक येत्ता तारिबा खुल थानाखोंग गाइदिमांग सतुना सिंगबा खुंदारी ओइ थंगबा नाकंदा सरकार की स्कूल खांगसिलुंग हाई स्कूल ले खुल फाउना चलिबा लंबीना नुंगबा फाउबा थेकना खोइना उमंग फाउदुना चतख्री वांगलबा गोपीचांग चिंगमाइदगी चेंथरकबा इसिंग इराव खोलना वा खुलक फाउना खा पांगना चेंथरी नोंगजुथागी अकनबा इराव खोना अथेंगबा हिंगबु नाउसुमली स्कूल की नाकंदा ओजा सिंगी क्वार्टर परेंग साना लेरी क्वार्टर की अकोइबदा हौबा लेहाउ लेरल पांबी अमदी सानाफम लंपा के अकोइबदा उखोंग वाखोंग मरुमदा पोथाफम सानाफम ओइनरी अवांग पांगना खरा चटलगा तुरेल अमगी मपालदा सरकार की अना लायेंग संग अमा पाक सन्ना मखल मखागी संगलेन सादुना थमले लायेंग संगी नाकंदा लेपलगा येंखिबदा तुरेन की इराव खोना नुंसित की इपोमदा नाकोंग सिंजा येररी हंदकता नौना खौपुम तंपाकता पोस्टिंग तादुना एमओ इंचार्ज ओइना डॉक्टर सुरेश थारखी महाकी लोइनेबी बृंदारानी सु यावरखी मचा मसु अमता यावद्रे डॉक्टर बाबू अइगे सकंग माइखंगनबा हौरे अदुबु बृंदारानी अइगे मतम अमदा नुंसी मरी लैनखी सकंगनखी हाइबदे डॉक्टर सुरेश न खंखिदे अइनसु डॉक्टर सुरेश दा बृंदारानी की मरमदा करिगुंबा वारी वाखोंग अमता लिथोखिदे अइतना बृंदारानी की कोइराउनबा मिस्ता अनिगी तरंग लाइजा दुतबु निंगसिंगजबतने नुंसी लंगला अदुदी तत्प कौब लेते खंगहौदना अइगी थमोइबु खांगमदबा चैथेंगना येसिंदुना थंबगुमना तुमिन्ना खुतुम चंचनके अइना अइगी लेफम क्वार्टर दा हलकलगा अवाबगी चैथेंग खांगले करिगुंबदा लाइक लाइसु पाबा इबदा पुकनिंग खक चंखिदे थेंगलबा अहिंगी थाबलगी इपोमदा इखौ लांगना लेंजखि पुकनिंगदा वाहंग कया हंगलखि नहाकी बृंदा कदाइदा चतख्रबा अदुगा हौजिकना मतौ करमना मफम असिदा मतम अदुदा अइना बृंदादगी पुकनिंगी अपाम्बा अनिंगबा कया थादोख्रबनी अदुबु ngasi mahakna अइगिदमक्ता अमुक कदाइ फाउबा थादोकपा ngamgadaba खल्लुबदा अइ तु ख्याउ चुंखि अइ खनफम खंगलमदे महागना अइगिदमक्ता पुंछि चुप्पा लेंगदना इनाकता लेपलबा ngamlagadra पुकनिंगना पाउखोम पिरखि नंगना नखुत्तगी खुदोप यायोइबबु मुनख्रबदा हौजिक्ति फना कलक्तुनसु कोइराउनबा मिसना अनिदो अमुक्तंग येंगजनबगी तंजा फाउबा फंगद्रबने
खल्लुबदा ngayaktasu pothafam khanglamde matam amagi aigi satri oiringayda nanakta nakhutna lamba phanglamba pomsatnaba thambalbu nakhutmangna hekjaba phanglambane adubu ngasidi phana khoida jarabasu arapadagi khulam toina kaujaba natana managdangna changchillurabasu uba phangdraba kakhal phaklang amana khankrabane khallubada hawkhiba punsibu ninda tawjai aina amu khanke kari bu tawrugano Brinda ga iga kari mari lainabage manasu aingondagi karigumba mari amata lainadabagumna lapthokrabane haujikti mahaknasu aibu ningsinglamdaba yai matam aduda thoina henna naksinnaba mari lairamlaba ma ai punsi khongloi oiminaduna awa nungai sangsara sida mikup amata oirabasu nungsi leipun oiramgadabane atubu ngasidi aingondagi lapna mitop lamlanbi oiramle unabagi tanja phawu phangkide unaduna wari sanaba tarabasu nataba wakhalda pap ki lambida khong thangjin buthokani miyoiba samaja chatnabi niti niyam gi wangmada thabak tawbase khwai miyam na nokne afaba sajatli chachatpa misakni hainade numidang wairam gi matamni school da angang sing class lauduna mahi tambiri suti thagadabasu khara watli khangawdana nongpoklomdagi akanba nonglei nungsitka loinana nonghau ama akhak arawga loinana haitharakhi headmaster na angang singbu nonglei nungsitagi kalhownaba mangjongnana suti thadokre ayamba satra sing mayum maike yongnaba chenakre aisu egi quarter tamna senchille nongsu arepa leitana wa chuthari numidang athengba phawba chutharakpa nongjuna labuk lamhang lok tai ising na pik thankre arapa lokmaidagi chentherakba ising isena akanba saphuga loinana turengi imai chonkhre thenglaba ahing asida aina tumba yadana leirakpa awabagi masakne khanghaudana khangning singlakpa amana ngasigi ahing sida asigumba khudong thiba phudrit phuna churaba nongju asida Brindarani mahaki quarter lepham achikpa ka aduda matomta leiramgani khallubada amukka hena lepham sapam khangde lamyaida hangat handa chatuna khangle mahaki mapuroiba Dr. Suresh ngarang Imphalda hidak langthak loba duty chatkhibane aikhoi school gi quarter section na sabane Brindarani na leiriba Dr. Stangi lepham quarter matam adugi uwana sabane aina kayarak hanna khallaba matungda Brindarani bu aigi nakta koksillaga leiminnabada khudong chaba oiroidra asumna khalluraga hena mahakbu unaningbagi ithilama phaurakhi nongsu arepa leitana chutari chaurangna ahingi pung ani ahum lom tarmlagani ngaihaki manungda akanba ising isawgi lakpagi makhola matare arumba khonjel amaga loinana samudragi akanba ithat ipom amagum phudrung haina akanba khonjel ama takhe ai isamak akitu jung ama phauki itomta yumgi mapanda thorakle aduga khanghaudana khongpham ama ani thangleduna Brindarani na leiriba quarter adomda singsin bagumna tapna changsinke lambi adu turel khongbangi akhuba apikpa khong lambi ni mafam adu tana chatnaba hotnabada isingna khwang yawna thumlame aina atongba perel lambi amada kakhatuna yengloi isingi ithak ipomna wa launa selakpa ubada aina wangmalana Brindarani na leiriba quarter adu tamna lanthokpagi pangal thawna leiramde turel khongbangi atongba leipung aduda kakhatnaba hotnaringai atopa maikei adudagi kanagumba misak ama leirai aduda jamjam launa kakhatlaga torban tamna changchilakpa ubada ai khongdagi ton phawba tu chungkhe isingna phirol pumba pumcho chotle atongba torban leipung aduda ma ai mikup amatangi oina lepminakhe suksuna mamlaba ahingne atiyada tha thawan micha uba pangkide mamsuknaraba ahing aduda ma ai wa machet ama phawba phongtong nakhide kanada karam tawri
करम्बा खुदोंथीबा फिबमदा अवाबा दशा तारबा हाइबा वफम अमता हंगनखिदे मा आई अमंबा अतियादा येंगबा नतना थमोइनुंगी ओइबा पाखुम अमता पिनखिदे ब्रिंदाना आइबो खंगदबा ओइरमलबसु कनाना कनानो हंगफम थोक्तब्रा खुदोंथीरबा नोंग नुंसित मरक्ता अचौबा इसिंग इरेल इचाउ लाना पामु नागता लेपलेरबदा हौखिबा पुंसी तांगकता निंगबा काइना काइनख्रबसु मपोक लांगोन अमगुम अैगी इनागता लेपलेरबदा मिकुप अमतंगी नुंसी चिलोकनबसिबु ताइबंगना मिताफम थोकप्रा अमंबा अहिंग हौख्रे अकनबा नोंग नुंसिसु लेपख्रे अकनबा इसिंगी इरेलसु मयेंग ताख्रे ब्रिंदारानी तुमिन्ना तपना तपना महाकी लेफम अचिकपा क्वार्टरगी माइकैरोमदा चंखरे ऐसु कना करी हाइदना तुमिन्ना क्वार्टरदा हलकले मंगुमलबा ताइबंग असिदा ऐगी कना लेरी पुंसी असिदा ऐगी हाइबबु लेबाकी युम्बिरेल ओरकदौरिबा अंगांगसिंगबु लमजिंग लमताक पिरिबा फकलांग अहोबा स्कूल अमगी ओजा मचा अमा ओइरी हाइबा नतना अैना ऐगी मपुंग फाबा पुंसी अमा ओइबा हाइबदुदी मिकुप अमा तंगदुना करिसु लेतबा पुंसीगी अरोइबा नुंसी पंथुंगनी खन्ना पोक्चमन मही यानजरे अयुक अंगनबदा मही मही इसिंग इचाउ येंगबा थोकनरई गोपीचांग फाउना चेलिबा तुरेनगी इरेदा ngarang ahing nupa amaga nupi amaga isingi ireina jentaduna tauthakre haina khulgi miyamna law khongnarei chaisang yotum paiduna ising ihanda thin thinuna yengnarei phana thi humduna yengbada thiba phangkidre amukta thoktaba thodokta gopichang lokchaudagi ningkhairakpa ujau ujau ising irenda phai phaiduna leiramba thengnaki ngasi phauba khopum tampaki khunja miyamna kaawba ngamdana ningsingnari chahi khudingi ichau khudingda khudong thibadagi kannanaba upai cheksin thorang oina ningsing wari lehoragani loinana mipum khudingi thamoidasu sona horagani kokngang amadi brindarani anigi nungsi wari anoba mapok langon amadasu